Nakalamaromda COVID second wave ki yenglaga social worker Mahesh ke mityeng makhada ACS ga koi bama fam singda nongmoda changdraba yadaba polam kaya yenba ki thabak chathabada ngase numidang ACS ki manung chanba Thouda bhabok leikai da pocha yenba chaliba gari sing sakhangdaba miyoi khara laktuna lambi thatuna gari tugaibirakle natana miyoi kyasu puramle hari Thouda se kanana kari maram gi damak chatharambanu haiba athubada sengdokpiyu Asigumba gundana tawgadaba thabagasi miyamgi warba matamda mateng pangliba singda chathaba haibasi kandem tawwi haina Mahesh na phongdorakle ngasi yam nungaitaba thok amana kamai tawge haba matamda corona virus ki second wave ki koina aina ngamjaba koigi samthung kendra manusida aduki mati ware ko mayam se thokpa yadre ko hayuna akoina akoigi chana thaknaba khara yumthong khudingi SOP ngaksaraga to akoigi yumthong khudingi phanganjabagi process na handagi hojabane adu ngasi akoigi yaman aigi di yam nusiraba leikai Thouda bhabok leikai je changjaba matamda akoigi van khara akoigi kaka mayam tawraga yumthong khudingi chatlaga oina PC mi punmara nungaiti haiduna akoigi Thouda bhabok leikai gi kaka sing van driver kaka sing ga chatminaba matamda akoigi van sakhangdaba gari ma khamjalaga akoigi gari do akoigi van sing tugaibirakle aduga yam thina su akoigi kaka akoigi van thoriba dagidi pot yenjariba da kaka mayam do phubire chaina tawraga haidi yam tamthiraba mongda haitare sigumba yamna tamthiraba tawaidraba thabak haitare sungba mayamgi oibe thokjare iba thabak sida politicalize toksanba gundaism tawba asukmatik mi ki tuhapina botnaba sigumba se amuhan tawaning tawjaningde sigumba se mayam tasena haragadi khoigi tasena mayamgi wara matamda kharada oisu tawjage na khanjariba naha haidi macanu pa amoin tawjariba sida tasena kitang tawba sida mayam chang hujiki sakhangdaba singdo lakiraga sigumba yamna gundaism haidi gai tare atopa jagada khoigi Tamil gi film daga tawgadaba thabak yamna nungaitaba haidi film daga tawgadaba koina nungaite haba thabak to koi taibung asengba tawrapasida koi tasena thamoi sengna nungaijade adu matungda amuhana tawbiganu tasena koina changjanjari base samthung kendra dang natana Manipur se kenom awan bam porake ai supat am logjage changjanjarakpani soida